Khul Ngakpa Hatpada Chennaba Manipur Police Commando Personnel Shing khudakta gi Thabak Thabak Tagi Terminate Tou haiba demanda Thoubal Melaground wakat meepham chathakhre wakat meepham aduda saruk yakibi transgender social activist malim thongam hai lamdam asida issue ama loidringaida anoba issue ama hektamak thokhalakliba ase lengakna irang asibu nathai naba senba thorang amara haibase hangba yaba achoba wahang ama oirakle Khul Ngakpa naha ama Manipur Police Commando Personnel singna nongmaina kaptuna hatokpikibagi Thoudok adu numit mangani suraklaba phawba Manipur lengakna wafam amata phongdoktana leiriba ase laibak thibani lengaki thawong asina mairik pidagi maijawbi olaknabagi achauba maram ama oirapa yai issue asigi achumba wayal athuba matamda phanghangadabani hainaso mahakna makhatana phongdorakle Hauzik thokliba issue ase maruoina hena maitai furupse atamna yosananaba honaragliba akoigi Uki kulai paiba sing ase takokna ba honari base maruina Khul Ngakpa silinau sing asinani Khul Ngakpa silinau sing asileram dragadi akoina tabaki mafam kaya da sathok kasan tawriba akoina nomagi hingdaba yadaba thabak thoram kaya ama tawriba se Khul Ngakpa silinau sing sigi matengna tawribani haiba se lebak miyamna so he kaukok magum tawi masi Khul Ngakpa silinau ama ngasidi laikhidre masigi makhata rakpada so atai kari karam oirakada ke haiba pibam se tambangam dabagi pibam amada so lairabanina Akoi lairiba public singse miyam se mikap thokpagi matam ama oire loina akoi state asibu lead tawbiriba honorable CM gi site ta so ahana request tawjari madudi issue ase makhata na sangdaraknaba akoi government ki site gi honabiganu